ꯑꯍꯥꯟꯕꯃꯛꯇꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯥꯏꯅ ꯇꯧꯉꯝꯗꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯃꯥꯕꯨ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯥꯁꯇ꯭ꯔꯗ ꯎꯔꯦ ꯁꯦꯕꯣꯛꯁꯤꯡꯒ ꯖꯤꯁꯨꯒ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯁꯦꯕꯣꯛꯁꯤꯡꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗ ꯃꯊ꯭ꯋꯥꯏ ꯋꯥꯕꯒꯨꯝꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯨꯝꯅ ꯂꯩꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯤꯕꯨ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅꯤ ꯑꯩꯅ ꯐꯪꯉꯤꯕ ꯃꯇꯤꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯊꯝꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯨꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯁꯇꯔ ꯗꯦꯅꯤ ꯄꯥꯁꯇꯔ ꯗꯦꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯥꯁꯇ꯭ꯔꯗꯒꯤ ꯇꯥꯃꯤꯟꯅꯒꯅꯤ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯆꯪꯖꯁꯤ ꯃꯇꯤꯛ ꯃꯉꯥꯜꯅ ꯊꯜꯂꯕ ꯁꯔꯒ ꯃꯥꯂꯦꯝ ꯑꯅꯤꯃꯛꯄꯨ ꯁꯦꯝꯕꯤꯕ ꯏꯉꯝ ꯉꯝꯕ ꯑꯍꯤꯡꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣꯃꯛꯀꯤ ꯃꯤꯇꯝ ꯃꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤ ꯏꯕꯨꯡꯉꯣꯅ ꯉꯥꯛ ꯁꯦꯟꯕꯤ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯗ ꯑꯊꯨꯞꯄꯁꯤꯡ ꯎꯍꯟꯕꯤ ꯍꯥꯏꯕꯁꯦ ꯅꯆꯥ ꯁꯦꯡꯅ ꯈꯪꯉꯤ ꯑꯩꯈꯣꯏ ꯑꯄꯪꯕ ꯅꯆꯥꯅꯤ ꯏꯕꯨꯡꯉꯣꯅ ꯇꯝꯕꯤꯔꯤꯕ ꯇꯥꯛꯄꯤꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯗꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕꯗ ꯆꯠꯄ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩ ꯄ꯭ꯔꯚꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯒꯨꯝꯅ ꯃꯇꯝ ꯑꯃꯃꯝꯗ ꯏꯕꯨꯡꯉꯣꯗꯒꯤ ꯂꯥꯞꯊꯣꯛꯏ ꯃꯁꯤꯒꯤ ꯃꯔꯝꯅ ꯄ꯭ꯔꯚꯨ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯋꯥꯕ ꯂꯥꯛꯏ ꯑꯀꯤꯕ ꯂꯥꯛꯏ ꯑꯅꯥꯕ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯡꯉꯣꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯆꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯂꯩꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯁꯣꯟꯕꯗꯨ ꯂꯧꯊꯣꯛꯄꯤꯌꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯄꯥꯡꯒꯜꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕꯅꯤ ꯑꯃꯦꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯍꯩꯗꯦꯡꯁꯦ ꯖꯤꯁꯨꯅ ꯑꯩꯈꯣꯏꯗ ꯄꯥꯟꯗꯝ ꯄꯤꯗꯨꯅ ꯇꯝꯕꯤꯔꯝꯃꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯄꯥꯁꯇꯔ ꯗꯦꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯖꯤꯁꯨꯅ ꯇꯝꯕꯤꯕ ꯄꯥꯟꯗꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯐꯕ ꯋꯥꯄꯥꯎ ꯒꯣꯁꯄꯦꯜ ꯖꯣꯟ ꯄꯟꯗꯨ 10ꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯎꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯌꯥꯎꯅ 이붕어기 마망다 이코이세 자오금네 쩌이거든. 아두부 이붕어나 이코이세 자오덕이 아파버 자오생도 오이락나나봐. 루징버 마망 오이락나나봐. 말렘시기 머뿌 오이나나봐. 이붕어나 이코이부 낙생이거니 꼭톡비리거니 딱비리거니. 와이에시다 이코이나 북닝 탐라가데 이코이 소이드나 이코이 아토이바 루징버 마망 오이락거니. 하이버시 사스트라시데기 이코이나 우버팡. ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯒꯣꯁꯄꯦꯜ ꯖꯣꯟ ꯄꯟꯗꯨ 10ꯒꯤ ꯄꯗ ꯑꯃꯗ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕꯅꯤ ꯊꯣꯡꯗ ꯆꯪꯗꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯀꯥꯈꯠꯇꯨꯅ ꯌꯥꯎꯀꯣꯟꯗ ꯆꯪꯕ ꯃꯤ ꯑꯗꯨꯗꯤ ꯍꯨꯔꯥꯟꯕꯅꯤ ꯑꯃꯁꯨꯡ ꯗꯥꯀꯨꯅꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯊꯣꯡꯗ ꯆꯪꯕ ꯃꯤ ꯑꯗꯨꯗꯤ ꯌꯥꯎꯁꯦꯟꯕꯅꯤ ꯃꯍꯥꯛꯀꯤꯗꯃꯛ ꯊꯣꯡ ꯁꯪꯕꯅ ꯊꯣꯡ ꯍꯥꯡꯕꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯥꯎꯁꯤꯡꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯔꯅꯥꯏꯒꯤ ꯌꯥꯎꯁꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯆꯤꯡꯊꯣꯛꯄꯤ ꯃꯍꯥꯛꯅ ꯃꯔꯅꯥꯏ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯂꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯆꯠꯂꯤ ꯑꯗꯨꯒ ꯌꯥꯎꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯈꯪꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯇꯨꯡꯈꯛ ꯏꯜꯂꯣꯏ ꯇꯧꯏꯒꯨꯝꯕꯁꯨꯡ
ꯃꯉꯣꯟꯗꯒꯤ ꯆꯦꯟꯒꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯇꯣꯞꯄꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯈꯪꯗꯦ ꯄꯗ 3ꯇ ꯄꯥꯟꯗꯝ ꯑꯁꯤ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯗ ꯉꯥꯡꯈꯤꯕꯗꯨ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯈꯪꯗꯦ ꯑꯍꯥꯟꯕꯒꯤꯁꯤ ꯄꯗ 3 ꯐꯥꯎꯁꯦ ꯄꯥꯟꯗꯝꯅꯤ 이봉어나 반담 비두나 따이በ네 아도 아주 빠졌다리 때 이거 영세 마람 마두나 지수나 마코이다 아무하이 아이나 나코이다 탕나이 생나 마카이리버니 아이디 야우싱 아두기 통니 지수시 통 아이코이 통 망원도 정저버 마담다 이코이 까이다우 마이다서 어와떨레 에이디 통 아두니 아이ngolda kanago mina changlabadi mahapu kanbigani aduga mahakna chathok chachin tawduna sajik chafam phamjagani asimana jawda pandam tawbo maramna sajik aibani ai khoi mioi bagidi karino aigi apambado phangani haibani aigi pukning apienba aigi chana ba oirabasu thakna na ba oirabasu aigi awatpa pumna do magonda changjaba matamda phangani hai aduga padatarada ahanba naya huran baduna huranana ba hatnana ba amasong manghanana ba nattana lakte aidi makhoina hingba phangnana ba amasong madu marang kaina phangnana ba lakle koi mi kana su siningde ko ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁꯤꯕꯗꯒꯤ ꯍꯤꯡꯕꯗ ꯂꯥꯟꯊꯣꯛꯂꯕꯅꯤ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯁꯦ ꯂꯥꯟꯊꯣꯛꯄꯤꯔꯕꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯤꯔꯔꯣꯏꯗꯧꯕ ꯑꯗꯨꯅ ꯑꯁꯤꯗ ꯁꯛꯇꯝ 3 ꯎꯠꯂꯤ ꯑꯃꯅ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯑꯃꯅ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯃꯅ ꯑꯅꯦꯛꯄ ꯌꯥꯎꯁꯦꯟꯕ ꯍꯥꯏꯕ ꯑꯃ 3 ꯊꯣꯛꯅ ꯎꯠꯂꯤ ꯑꯍꯥꯟꯕꯒꯤꯁꯤꯅ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯃꯁꯤ 이봉호 지수 그리스도 ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯁꯣꯔꯅ ꯁꯤꯟꯅꯈ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯗ ꯁꯤꯟꯅꯔꯝꯕꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯌꯥꯎꯏ ꯗꯥꯀꯨ ꯍꯥꯏꯔꯤꯁꯦ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯆꯨꯝꯅ ꯉꯥꯛꯁꯦꯟꯗꯕ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯨ ꯇꯧꯍꯟꯕ ꯃꯤꯁꯤꯡꯁꯦ ꯁꯤꯕꯨ ꯂꯥꯛꯅꯕ ꯑꯗꯨꯒ ꯍꯥꯏꯕ ꯏꯜꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯗꯨꯁꯤꯡ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯇꯧꯕ ꯐꯨꯕꯤꯕ ꯍꯥꯠꯇꯣꯛꯄꯤꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯌꯥꯎꯁꯦꯟꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯥꯂꯦꯝꯁꯤꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯒꯨꯝꯕ ꯌꯥꯎꯁꯦꯟꯕꯁꯤꯡ ꯌꯥꯎꯔꯤ ꯑꯗꯨꯕꯨ 이봉호ꯅ ꯄꯥꯝꯕꯗꯤ ꯃꯗꯨꯒꯤ ꯌꯥꯎꯁꯦꯟꯕꯗꯣ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯀꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯤꯕꯅꯤ ꯑꯗꯨꯅ 11 ꯌꯦꯡꯁꯤ ꯑꯩꯗꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯑꯗꯨꯅꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯑꯗꯨꯅ ꯌꯥꯎꯁꯤꯡꯒꯤꯗꯃꯛ ꯃꯊꯋꯥꯏ ꯊꯥꯏ ꯑꯐꯕ ꯌꯥꯎꯁꯦꯟꯕꯗꯨꯗꯤ ꯀꯔꯤ ꯇꯧꯏ ꯌꯥꯎꯁꯤꯡ ꯑꯗꯨꯅ ꯋꯥꯔꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯆꯔꯆ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯑꯁꯣꯟꯕꯁꯤꯡꯗꯣ ꯃꯥꯅ ꯌꯦꯡꯗꯨꯅ ꯃꯗꯨꯁꯤꯡ ꯑꯗꯨ ꯆꯤꯡꯈꯠꯄꯤ ꯉꯥꯛꯁꯦꯟꯕꯤ ꯇꯥꯛꯄꯤ ꯇꯝꯕꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯌꯥꯎꯁꯦꯟ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯃꯥꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯇꯥꯏ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯌꯥꯎꯁꯦꯟꯕꯗꯨꯅ ꯍꯥꯏꯕꯗꯨꯁꯨ ꯌꯥꯎꯁꯤꯡ ꯑꯗꯨꯅ ꯇꯥꯏ ꯑꯗꯨꯒꯨꯝꯕ ꯌꯥꯎꯁꯤꯡ ꯑꯗꯨꯗꯤ ꯀꯩꯗꯧꯔꯤ ꯌꯥꯎꯁꯦꯟꯕꯗꯨꯅ ꯇꯨꯡꯗꯒꯤ ꯍꯣꯏꯗꯦ ꯃꯥꯅ ꯃꯥꯡ ꯊꯥꯅ ꯆꯠꯂꯦ ꯑꯗꯨꯒ ꯌꯥꯎꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯜꯂꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯑꯃꯃꯝ ꯑꯣꯏꯔꯛꯅꯅꯕ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯌꯥꯎ ꯃꯌꯥꯝ ꯑꯃ 이봉호ꯕꯨ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎ ꯑꯣꯏꯅꯅꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯌꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯃꯨꯛ ꯌꯥꯎꯁꯦꯟꯕ ꯄꯨꯊꯣꯛꯅꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯌꯥꯎꯁꯦꯟꯕ ꯑꯣꯏꯗꯣꯔꯤꯕ ꯑꯩꯈꯣꯏ ꯌꯥꯎ ꯈꯛꯇ ꯑꯣꯏꯗꯣꯏ ꯅꯠꯇꯦ ꯑꯍꯥꯟꯕ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣই ꯌꯥꯎꯒꯨꯝꯅ ꯑꯄꯪꯕ ꯑꯣꯏꯅ ꯌꯥꯎꯁꯦꯟꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯩꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯌꯥꯎꯁꯦꯟꯕꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯁꯤꯡꯗꯨ ꯈꯪꯉꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯃꯃꯝ ꯌꯥꯎꯁꯦꯟꯕ ꯑꯣꯏꯗꯣꯔꯤꯕ ꯑꯗꯨꯒꯨꯝꯕꯗꯨ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ 이봉호ꯅ ꯇꯥꯛꯄꯤꯔꯤꯕꯅꯤ ꯇꯝꯕꯤꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ 3ꯁꯨꯕꯒꯤ
tarani thoi si deng si sen langba yaw sen ba nattaba yaw sen bati nattaba sen langba sen piraga nekpa yaw sing adu maranai ge nattaba mi aduna kaisal lakpa urabada yaw sing adu bu thadokina cheli aduga kaisal aduna yaw sing adu bu laktuna cheikhai maramdi madi sen langba mini aduga yaw sing gi damak thausa de Aji sen lang ba ai koi sen na nek ba dau sen ba ching lai hauji ai koi tolop pi duna pastor ka church khudim dal lai ri adugum ba jau sen ba sing aduna tauri ba sing ase kare ma nga sai afa ba jau sen ba duna di jau sing to ma makki macha gom na ma makki loije ba ma mak na khom na pujarak pani na ma na nuksi na ngak sen bi takpi tim tambi Singbi, aduga, makoi sing a doso, mokamo, apabe yaw sen bo oirak na nabagi damak tambi. Aduga sel lang baduna de, ay gidi thagi tolo pangbadina, na koi pagi pau palo to ay kangde, ay ga haipam tokpa takpi, haraga mana, yaw sing adugo mirai. Aduga, karigo ba, nattaba ma laktona ay gi, kanodu tay gi mising na putok daw lay raba sumana ngak sen daba. Singbi daba. Adugumba ahum thokna sida utle ai khoi adugumba ahum sing adugi marak adudagi ibungona pami pase ani suba ai di apaba yaw sen bane apaba yaw sen ba aduna yaw singi damak mathwai thabi ai khoi ai gi church ki members singi damak ta ai thawai thabi pham thui hauji ai khoi gi na in charge na tawri se ya pele Magna hek how badegi aige hek tinarakode adui mamang lo ikhangte aige hek tinarakode manong mata church le pa yaw kite ai koi gi church se mana yamna nuksi je aduna mahakna ai koi bu phajana ngak sen bi tak pi tambi asegum na ai koi na so mi khodeng ma pu ngak pi sen bi ge to bani tambi ge to bani adu gaujik kaya ora tara umdo yo tara marida aidi afaba yaw sen ba adune aduga ipana aibu khangbi ba aina su ipabu khangchaba gumna aina iranai singbu khangi amasung iranai singna aibu khangi amasung yaw sing yaw singi damak aina aigi thawai Tabi. Adugumba yaw sen ba sing adudi mahaki church ki members sing gi damak ta mahak thawai thapa phongam adu jona awa anang khang ba tar ba sumang nam adu ngak sen bi tak pi tam aduga amuk amuk baza tara taru ka tum ta ga yengse aduga yaw kol asigi nattaba aigi yaw sing lei ngase church asida leiba si khakta nattaba atopa yaw sing su lei lei makhoi adu bu su aina purak patai atopa mi sing adu bu su purak kane hari mana khomjin ba chattori ba tambira purak kadoi ba kayo ba amasung makoina aigi khonjel tagani hairiba sing aduna mana haiba sing adu tagani aduga makoina jaw sangu ama jaw senba ama oirakane jaw singi marakte gi amko muk jaw senba thorakane hairim mana tambiri bada phajana mapung phana tambiba taradi mana khangni badugum na makna so mi atopa mate tambiba mangani haibani aduna hauzik ai khoina thajeri be bungo si pumnamak pu khangba pumnamak pu uba ibungo ni asa ai khoina isai disu yaukre sakpada yaukre ibungo si ai khoi gi amambadegi angan bada lan thoppiba ibungo
ko John Gospel John pandobani ki pada kunmari kun mangada kunmari kun mangada toiguma chung Jisu masana masabu makhoi da thajana sinade maramdi ibungona mi pumna maku khange amasung mi gi maramda kanagumana sakhi piba ibungogi kanaba lairamde maramdi mi gi manungda kari laibage haibadu ibungo masana khanglamni ꯑꯩꯈꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯝꯃꯤꯕ ꯄꯨꯝꯅꯃꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯉꯥꯛꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ 이붕어나 이코이자 짝비리바 이붕어나 이코이자 짬비리바 우헌비리바 강헌비리바 생각서 이코이 강나 인노 자세 아도르버디 이코이 가정보다 저 마이 티벌레로 고동 티벌 나고이 아나 아예 이코이자 라오이 아이코이 까나부치 이붕어나 다독대 아이코이고 마담 쭈쁘들 로이나 라이 아이코이게 북닝 와칼라시나 ngasi maru na pandam mama hausi ai koi mi pon na screen touch pai na screen touch si bu ngak tang kana na thadok na thamni mu yaw bu ge ha asidagi heli bani ai koi gi bu screen touch na ngam da ba thabak kaya ai koi gi bu na na asigum na angang amam di kari tawe tum mama tanda headphone panjalaga screen touch to thara thamina tum bamau da lohinina adu maina ai koi Lord Jesus Christ se loina si ai koi soidana phobe yaw senba mama moi gane adu ga ai koi ki church se asi khakna ai koi chaubu church ter ka ore kane hai ba cha ai na ngasi gi popa wasi ke mari leina na aroi boina ina ai jok chen ni ne koi na ta khra ishwar gi wahisina ताजरीबा कोई खुदेंग मकी मथक्ता ईश्वरना तसेंग ना कोई खुदेंग मको माना चिंगबीरबा ताकबीरबा तंबीरबा अदु अममम होइननाबा अइखोय मागी मतुंगदा चत्से माबु मागी मतुंगदा इनसी मांगोंदगी अइखोय तमसी मांगोंदगी अइखोय खमिनसी हाइबा चैना अरोइबो होइना आइना तेलपना हाइदोक चनगदु कोइना ताखरबा ईश्वरगी वाहियसिना ताजरीबा कोई खुदेंग मकी मथक्ता ईश्वरना लोंबा नाइदबा बोर पिनबि बोरसना आमेन